ख्वाई पुनमकपु अहानबा मक्तदा MM na taramna okseri Entertain Manipur na ngasi amuk mayamgi mafamda puduna laksheriba film asigi maming Coma hariba film asi 2020 gi January gi tang 13 da release tawkhiba action science fiction category gi Russia gi movie amani film asina phangkhiba rating singdi IMDb da 10 gi manung da 6.3 gi rating phangi Google users na 70% like pi khiba film amani phare mayam adudi ay hojik film asigi wari li bahujarage aina haiba matam da Soikhiba Lankhiba si thobiyarpa pumnamak mayam pumnamak ngakpi hoiba wafam thamjari film asi Victor ko nupa ama angakpa sangsara ma da leirami Victor angakpa sangsara sida karamna leiramli banu haiba khangde nupa amana Victor bu mahaki thabakta sijinnaraga Victor bu hatna bagidamak namthak tawruklamme maduda Victor na mahak bu hatkadaba adudagi karamna nanthokhi amadi angakpa sangsara dudagi karamna thoki haibadu utliba film amani Coma film asigi ahanba sinda ikoina Victor ko nupa ama oi mahak tumlambadagi makeup thoraklamme Victor phamung adudagi haugatli Victor ne hek tumba hogulakpaga mahaki wakanda karigomba ama phauning singlamde mahaki room aduda leiriba mayam adu kanana tawribano haiba adu phauning singlamde Victor na mahaki room aduda koicha chattuna yenglamme Victor gi mamangda leiriba board aduda kari no khangdaba khara yektuna leiramme yengbada city ama male madugi matangda su Victor karigomba ama phauning singlamde aduga yamna ngaglibade mahaki room dugi mathak adusu black oirei yamna akibagi masakne asumna Victor mahaki room adu mathang yengba horai Victor na mahaki fresh adu hangdoktuna yengba matamda yamna angang kaya ama uramme mana leiriba room adugi mawongsu sum honglakpa ui madu ubada Victor ngakpada loikhre mahaki badagi room adugi mapanda chenthoroklamme Victor na room adudagi chenthorokpaga mapangi sangsara du yengba matamda yamna angakpu oiramme mahaki room aduda natana mapangi sangsara sisu ahongba nairakpu ui tawriba mayamsi ubada Victor di ngakpada loikhre Victor na sum yenglakpa matamda leiriba yumsing adu karino mathong maram khangdaba yamna akibagi masak oina uramme aduga leiriba pot mayam asisu mahaki leigadaba mawongda leite leiriba building sing adu su mahaki leigadaba mawongda leite yengbada paigadabagi mawong male aduga building dugi gravity leitaba su male tawriba mayam asi ubada Victor karino tawriba sibu haidana yamna ngaklamme aduga mahaki manakta mi sing chatpasu oi chaliba mi sing adu yengba matamda mawong ama tawi chaliba mi sing adu khara amana masa yaude khara amana makok yauramde adubu makhoi chumna adum chale Victor kari amata gyan tade mahakti tawriba mayam asi ubada ngakpada loikhre mahak akiba su phawramme Victor na mafam asida tawriba si karino haiduna khangna bo hotnaringai gi tanja aduda rifle amala game rifle aduna Victor bo hatna ba tawrai matang aduda ikhang khanghaudana miyoi ahum laktuna Victor bu kanbirame miyoi sing adu ani amana nupane aduga amana nupi oirame makhoi ahumna Victor gi thawai kanbi adubo makhoi gi matungda rifle aduna innaba leplamde adudagi makhoi lepa leitena chelai asumna chelakpana makhoi na chenabagi lambi loiduna leiramme mafam asida chatnaba lambi su leiramde maduda Victor kamaina chenga dawribano haiduna pakhalle adubo makhoi ahumna Victor da hai nang mafam asidagi chongthako karimta tawroi adubo Victor de wanglaba mafam asidagi karamna chongthaga dawribano haiduna akiba phawramme aduna Victor chongthade Victor na chongthau haiba yadaba aduda makhoi ahumna Victor bu indhakhiramme asumna Victor chongtharakpadagi market amada tarai miyoi ahum adusu chongthaduna mahaki manakta lai aduga rifle adusu makhoi gi matung inaduna mafam asida lakhe Victor na rifle aduna makhoi gi matung kari gi inaraklibano haiba khangde makhoi rifle adu lakpa aduta chienduna lolamme makhoi na sum lotuna leiringai rifle aduna Victor bu hat kadai tawrakle matang aduda makhoi gi maraktagi nupa ama thoktuna thawai thake haujik nupa amaga nupi amakhaktanga leihore makhoi gi marak aduda Victor su yauri mathangi sinda fly lambi da chattuna leiramme matang aduda Victor na chensilaktuna fly ga chatminaramme aduga Victor na fly da nang kanano aduga ai masigi sangsar sida kari tawribano sibu kari mafamno ai mafam asigi maramda amuk phau tadri hai maduda fly na khumlae mafam asi miyoi bana Coma da leiraba matungda lakpa mafam adune aduna nangsu haujik asengba sangsar da Coma da leiribane mafam asi Coma da leiba misingi memory leiba mafam aduni hai maduda Victor na aduga mafam asi kai yamna tongalino hangbada fly na madu maru oide Coma da leiraba matungda mi sing adu mahaki pass ki wari sing kaugane aduga makhoi do illusion tawgane aduga mawong kaya amasu ugane aduna mafam asi sumaina tawrini hai aduga fly na mahaki mayum adu Victor de yenghalle fly gi mayum adu malang da pai duna leiba oi
mahaki mayum adu yengbada mawong ama tawi asumna makhoi bus amade tongkhatuna fly gi mayum tamna laklamme asumna mayum adu yauruba matung Victor na fly da rifle adu gi maramda hangi maduda fly na so angakpa wa ama haire mi singa si Coma gi sangsar da sirabadi makhoi rifle amon duna lakane wa du tabada Victor ngakpa phawramme fly na yare lao nangi room du utke hai asumna Victor mahaki anoba room da lakhi fly na Victor da nangna mafam asida mangba mangadu mafam asida di asengboy na thokani hairamme asumna Victor tumlingai da mamang da car accident thokpa ui Victor na makeup thorakpada mahaki mamang da ukhiba car adu mafam asida leirambu ui yamna ngaklibade mahak masasu car manung adu da soktuna laiba uramme mafam adu da Victor gi thawai kan bikhiba fly gi friend adu su ui fly gi friend aduna nangi ka siam na phajai aidi nangsi pawar yamna paiba mi ama male ai nangi pawar adu mapanda kamaina puthokani haiba adu ta kelao adubu madu puthokna bohotna bada tes kharadi tawba changi hai mathangi sinda ikhoina mafam asida robotic machine ama lakpa ui robot aduna Victor da yamne yelamme robot aduna tawriba adu Victor gi pawar adu ningsingna ba tawribane robot aduna Victor gi mabukta thille amuka su inthuramme adubu Victor mahaki pawar adu ningsinglamde maduda mahaki friend aduna nangna Coma da leitringai matamda kari thabak hana tawramge hangi maduda Victor na architect oirami hai mathangi numita Victor amadi mahake miyoi sing adu laibu ui mission amada makhoi chatnaba tawramme makhoi miyoi amadagi khutlai ama lawba lakpane asumna makhoi mafam aduda yaurakhi adubo khutlai leiba miyoi sing aduna makhoi di attack tawruba horagi miyoi sing aduna makhoi da nongmai kapa horai Victor khoi mafam aduda yaubaga rifle sulai rifle sing duna makhoi bu khamba lakpane matang aduda nupa amana karigumba ama lawthoknaba tawi adubu mahak makhada tarakhi maduda Victor mahaki makhut adu makokta thamduna karigumba khara ningsingi Victor architect oibana mafam aduda structure ama saba ngamnaba hotnai asumna Victor kok thada duna mafam aduda structure ama saba ngamkhi asumna nupa adu makhada tarakadabadagi Victor na kanbikhi adudagi makhoi mayam yam thuna mayumda lakhi rifle na su khamba ngamde yumda yaurakpaga makhoi mayam na Victor bu yamna thagatli Victor nangna yamna afaba thaba ama tawre asumna hai makhoi gi leader na su Victor bu thagatli mahakna haibada mafam asida leiriba mawong asi mafam asida leiriba mi singi memory singa mari leinai adubu mi amana mahaki wakhalon amade power sizinaraga structure ama saba ngamba haibasidi amuk phau ukhidre aduna nang aikhoi mayam gi damakta anauba mafam ama sagera nangdi ngamgane adubu mafam adu rifle lakpa ngamoidaba mafam ama oihalu hai maduda Victor su hoi ai kan hotnake mathangi sinda makhoi anauba city ama sagadore aduna makhoi mafam amada laklamme adubu makhoina thabak adu pangthokdringai mafam aduda rifle lai asumna rifle aduna makhoi de attack tawba haurai rifle aduna makhoi mafam asida lakani haiba kamaina khangino khangde makhoi madu khanbada ngai matang aduda fly gi miyoi sing amadi fly lai fly gi miyoi amana Victor gi masadagi tracking device ama lawthorai tracking device aduna maram oiraga mafam asida rifle lakpani fly na nupa aduda nongmai namduna hai device asi nangna Victor da hapchen bane matang aduda nupa amana tracking device lawthorakhiba nupa aduda nongmaina kabe aduna nupa adu sikhi asumna nupa adu mafam asida hathkhibadagi mahak rifle oraklamme aduna mayam adu mafam adudagi chatnaba hotnai maramdi nupa adu rifles mapung phana onkrabade makhoi da khudong thiba tarakpa yai khanbagene asumna makhoi mafam adudagi chelakhi adubu makhoi mayam makhoi gi yumdu yauba pame adubu makhoi gi manakta rifles mayam ama lakhi matang aduda Victor mahaki makok adu sizinaraga karigumba khara sanaba hotnai adubu Victor ngamlamde asumna Victor masa adu sokpadagi wan tharakhi aduna mahak yamna suwaramme mathangi sinda Victor gyan tarakpada asengba sangsarda leirambu ui masidagi flashback ta hangatuna ulli haibadi mamangi warida amuk hangatuna ulai fly du asengbadi mahaki best friend oiramme adubu Coma gi sangsardu dadi mahak karigumba ama phongning singkhide maramdi mahaki memory adu Coma da leiringai mangkhibane mahak fly ga hospital da lakhibane adubu fly di manung da changhalamde aduna Victor matom da changlakpane asumna Victor hospital manung da asum changlamme aduga mafam aduda nupa amaga su unai nupa si Victor na Coma da leiringai makhoi gi leader oikhiba nupa adune mahak na Victor da hai aini experiment ama tawi aikhoi gi mind da karigumba ama yawi aduna anoba pot puthokpada mating pange adugi mating na aikhoi lainingba mafam amada leiba yagani asumna haiduna mahak na Victor da wa kaya ama so hairamme nupa aduna Victor da ai nangi darkar lai aduna nangsu project sida saruk yaw
ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯃꯐꯝꯗ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯀꯣꯃꯥꯗ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯑꯩ ꯅꯪꯕꯨ ꯀꯣꯃꯥꯗ ꯂꯩꯍꯟꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯀꯥꯟꯅꯕꯁꯨ ꯐꯪꯒꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯕꯤꯛꯇꯔ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯕꯤꯛꯇꯔꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯔꯝꯗꯦ ꯕꯤꯛꯇꯔꯅ ꯃꯈꯣꯏꯗ ꯀꯤꯅꯕ ꯒꯟ ꯄꯣꯏꯟꯠ ꯇꯧꯏ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ ꯕꯤꯛꯇꯔꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯃꯄꯥꯟꯗꯁꯨ ꯄꯨꯂꯤꯁꯁꯤꯡ ꯂꯩꯕ ꯎꯏ ꯃꯗꯨꯗ ꯃꯍꯥꯛ ꯀꯔꯝꯅ ꯆꯦꯟꯒꯅꯤ ꯈꯜꯂꯤ ꯃꯇꯥꯡ ꯑꯗꯨꯗ ꯐ꯭ꯂꯥꯏ ꯀꯥꯔ ꯊꯧꯖꯤꯜꯂꯛꯇꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯊꯣꯝꯈꯤ ꯑꯗꯨꯒ ꯕꯤꯛꯇꯔꯁꯨ ꯀꯥꯔ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯇꯣꯡꯈꯠꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯈꯔ ꯂꯥꯞꯅ ꯂꯥꯛꯄꯒ ꯃꯈꯣꯏꯅ ꯇ꯭ꯔꯛ ꯑꯃꯗ ꯊꯦꯡꯖꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯟꯊꯈꯤ ꯁꯤꯟ ꯑꯁꯤ ꯕꯤꯛꯇꯔꯅ ꯃꯃꯪꯗ ꯎꯈꯤꯕ ꯑꯗꯨꯅꯤ ꯃꯈꯣꯏꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯉꯩ ꯑꯍꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯈꯤ ꯑꯗꯨꯒ ꯑꯍꯟ ꯑꯗꯨꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯑꯍꯟ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯣꯃꯥꯗ ꯊꯥꯈꯤ ꯕꯤꯛꯇꯔꯕꯨ ꯀꯣꯃꯥꯗ ꯊꯥꯗ꯭ꯔꯤꯉꯩ ꯑꯍꯟ ꯑꯗꯨꯅ ꯕꯤꯛꯇꯔꯗ ꯌꯦꯡꯉꯣ ꯃꯁꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯑꯐꯕ ꯑꯥꯔꯀꯤꯇꯦꯛ ꯑꯃꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯍꯥꯛ ꯏꯃꯥꯖꯤꯟ ꯇꯧꯔꯒ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯍꯦꯛꯇꯕꯨ ꯌꯥꯝ ꯂꯥꯏꯅ ꯁꯥꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯀꯣꯃꯥꯗꯗꯤ ꯌꯥꯝ ꯂꯥꯏꯅ ꯁꯥꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕ ꯑꯁꯤꯅ ꯀꯣꯃꯥꯗ ꯕꯤꯛꯇꯔꯅ ꯁ꯭ꯇ꯭ꯔꯛꯆꯔ ꯀꯌా ꯑꯃ ꯁꯥꯈ꯭ꯔꯤꯕꯅꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯁꯤꯖꯤꯟꯅꯔꯒ ꯉꯁꯥꯏ ꯀꯣꯃꯥꯗ ꯐ꯭ꯂꯥꯏꯒꯤ ꯐ꯭ꯔꯦꯟ ꯑꯃ ꯎꯈꯤꯕ ꯑꯗꯨꯁꯨ ꯑꯁꯦꯡꯕꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯐꯠꯂꯝꯗꯦ ꯑꯗꯨꯕꯨ ꯀꯣꯃꯥꯗꯗꯤ ꯌꯥꯝꯅ ꯐꯈꯤꯕꯅꯤ ꯑꯁꯨꯝꯅ ꯐ꯭ꯂꯥꯁꯕꯦꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯎꯠꯂꯛꯏ ꯃꯌꯥꯝꯅ ꯁ꯭ꯋꯥꯏꯗ ꯀꯣꯛ ꯉꯥꯎꯔꯝꯕꯁꯨ ꯌꯥꯏ ꯉꯁꯥꯏ ꯕꯤꯛꯇꯔ ꯑꯁꯦꯡꯕ ꯁꯪꯁꯥꯔꯗ ꯃꯤꯀꯞ ꯊꯣꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯐ꯭ꯂꯥꯁꯕꯦꯛꯇ ꯆꯠꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯄ꯭ꯔꯖꯦꯟꯠ ꯇꯥꯏꯝꯗ ꯂꯥꯛꯂꯕꯅꯤ ꯑꯍꯟ ꯑꯗꯨꯅ ꯕꯤꯛꯇꯔꯗ ꯅꯪ ꯀꯣꯃꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯀꯗꯕꯅꯤ ꯅꯪꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯃꯊꯧ ꯇꯥꯔꯝꯂꯅꯤ ꯄ꯭ꯔꯣꯖꯦꯛꯇꯨ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯂꯥꯛꯑꯣ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯕꯤꯛꯇꯔꯗ ꯏꯟꯖꯦꯛꯁꯟ ꯑꯃ ꯀꯥꯞꯁꯤꯜꯂꯝꯃꯤ ꯏꯟꯖꯦꯛꯁꯟ ꯑꯗꯨ ꯀꯥꯞꯁꯤꯟꯈꯤꯕꯗꯒꯤ ꯕꯤꯛꯇꯔ ꯉꯁꯥꯏ ꯐꯤꯂꯝ ꯍꯧꯔꯛꯄꯗ ꯎꯈꯤꯕ ꯑꯗꯨꯝꯅ ꯀꯣꯃꯥꯒꯤ ꯐꯃꯨꯡꯗ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯀꯣꯃꯥꯒꯤ ꯁꯪꯁꯥꯔꯗ ꯂꯩꯔꯝꯃꯤ ꯕꯤꯛꯇꯔ ꯃꯨꯚꯤ ꯍꯧꯔꯛꯄꯗ ꯎꯈꯤꯕ ꯑꯗꯨꯝꯅ ꯃꯍꯥꯛ ꯄꯨꯝꯅꯧ ꯅꯧꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯤꯛꯇꯔ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯐꯖꯔꯕ ꯁꯤꯇꯤ ꯑꯃ ꯁꯥꯈꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯏ ꯃꯈꯣꯏꯅ ꯅꯧꯅ ꯁꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯔꯥꯏꯄꯔꯁꯨ ꯆꯪꯕ ꯌꯥꯍꯜꯂꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯑꯍꯟ ꯑꯗꯨꯅ ꯍꯥꯏ ꯅꯈꯣꯏꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯁꯪꯁꯥꯔꯗꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩ ꯑꯗꯨꯒ ꯁꯤꯕ ꯌꯥꯅ ꯅꯥꯔꯒ ꯂꯩ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯁꯨ ꯁꯪꯁꯥꯔ ꯑꯗꯨꯗ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯅꯨꯡꯗ ꯍꯥꯠꯅꯕ ꯁꯦꯠ ꯇꯧꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯁꯦꯀꯦꯟ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯤꯅꯠꯀ ꯃꯥꯟꯅꯩ ꯑꯗꯨꯅ ꯅꯈꯣꯏꯗ 10 ꯅꯠꯇ꯭ꯔꯒ 15 ꯃꯤꯅꯠ ꯂꯩꯔꯤ ꯃꯤꯅꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯅꯈꯣꯏ ꯍꯤꯡꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯍꯥꯠꯈ꯭ꯔꯒꯅꯤ ꯅꯈꯣꯏ ꯁꯤꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯈꯣꯏ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯔꯥꯏꯄꯔꯁ ꯑꯣꯟꯈ꯭ꯔꯅꯤ ꯍꯥꯏꯕꯅꯤ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈꯤ ꯕꯤꯛꯇꯔ ꯈꯣꯏꯗꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯔꯥꯏꯄꯔꯁ ꯑꯣꯟꯈ꯭ꯔꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯑꯗꯨ ꯃꯍꯥꯛ ꯔꯥꯏꯄꯔꯁꯇꯒꯤ ꯅꯥꯟꯊꯣꯛꯅꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯨꯄꯥ ꯑꯁꯤ ꯃꯁꯥ ꯈꯛꯀꯤ ꯈꯟꯕ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯍꯥꯛꯅ ꯃꯌꯥꯝ ꯑꯗꯨꯗ ꯑꯣꯏꯗꯕ ꯅꯝꯊꯥꯛ ꯇꯧꯔꯝꯃꯤ ꯃꯍꯥꯛꯇꯤ ꯀꯅꯥ ꯑꯃꯠꯇꯅ ꯌꯦꯠꯂꯣꯏꯗꯕ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯇꯝꯅ ꯂꯩꯕ ꯄꯥꯝꯃꯤ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯏ ꯃꯇꯥꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯤ ꯑꯃꯁꯨ ꯔꯥꯏꯄꯔꯁ ꯑꯣꯟꯈ꯭ꯔꯦ ꯃꯈꯣꯏꯅ ꯑꯁꯦꯡꯕꯗ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯕ ꯍꯧꯏ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯤ ꯅꯤꯡꯁꯤꯡꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯊꯝꯂꯤꯕ ꯔꯨꯝ ꯑꯗꯨꯗꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯀꯥꯎꯈꯤ ꯕꯤꯛꯇꯔ ꯃꯈꯣꯏꯅ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯕꯤꯛꯇꯔ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯔꯨꯝ ꯑꯗꯨꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯈꯔꯗꯤ ꯅꯤꯡꯁꯤꯡꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯥꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯑꯃꯗꯨꯁꯨ ꯁꯤꯈꯤ ꯑꯁꯨꯝꯅ ꯐ꯭ꯂꯥꯏꯒ ꯕꯤꯛꯇꯔꯒ ꯈꯛ ꯉꯥꯏꯍꯧꯔꯦ ꯃꯈꯣꯏꯅ ꯔꯨꯝ ꯑꯗꯨꯗ ꯆꯠꯅꯕ ꯇꯧꯔꯤꯉꯩ ꯑꯍꯟ ꯑꯗꯨ ꯂꯥꯛꯈꯤ ꯑꯍꯟ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯁꯦꯝꯗꯨꯅ ꯃꯈꯣꯏꯕꯨ ꯈꯥꯝꯃꯤ ꯃꯗꯨꯗ ꯕꯤꯛꯇꯔ ꯑꯃꯗꯤ ꯐ꯭ꯂꯥꯏ ꯇꯨꯁꯤꯜꯂꯤ ꯃꯇꯥꯡ ꯑꯗꯨꯗ ꯔꯥꯏꯄꯔꯁ ꯑꯃ ꯂꯥꯛꯑꯒ ꯑꯍꯟ ꯑꯗꯨꯕꯨ ꯐꯥꯈꯤ ꯔꯥꯏꯄꯔꯁ ꯑꯗꯨ ꯐ꯭ꯂꯥꯏꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯃꯥꯡꯗ ꯕꯤꯛꯇꯔꯁꯨ ꯀꯟꯕꯤꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯑꯍꯟ ꯑꯗꯨꯁꯨ ꯁꯤꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯍꯛꯆꯥꯡ ꯂꯩꯕ ꯔꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯈꯣꯏ ꯔꯨꯝ ꯑꯗꯨꯗ ꯌꯧꯕꯒ ꯃꯍꯥꯛ ꯑꯁꯦꯡꯕ ꯁꯪꯁꯥꯔꯗ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯐ꯭ꯂꯥꯏꯒ ꯕꯤꯛꯇꯔꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯦ ꯕꯤꯛꯇꯔꯁꯨ ꯃꯍꯥꯛꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯑꯥꯔꯀꯤꯇꯦꯛꯆꯔꯒꯤ ꯊꯕꯛ ꯑꯗු ꯃꯈꯥ ताना ꯆꯠꯊꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯗꯨꯗ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯟꯕꯗꯤ ꯉꯝꯗे ꯃꯇꯝ ꯑꯗꯨꯗ ꯑꯍꯟ ꯑꯗꯨꯒꯤ ꯑꯣꯐꯔ ꯑꯃ ꯃꯈꯣꯏꯗ ꯂꯥꯛꯈꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯍꯟ ꯑꯗꯨ ꯀꯣꯃꯥꯒꯤ ꯁꯪꯁꯥꯔꯗ ꯁꯤꯈ꯭ꯔꯕꯁꯨ ꯑꯁꯦꯡꯕ ꯁꯪꯁꯥꯔꯗꯗꯤ ꯁꯤꯗ꯭ꯔꯤ ꯍꯥꯏꯕꯅꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯃꯍꯥꯛꯅꯁꯨ ꯁꯦꯝꯕꯅꯤꯅ ꯑꯍꯜ ꯑꯗꯨꯅ ꯂꯣꯏꯅ ꯈꯪꯂꯝꯂꯅꯤ ꯈꯜꯂꯤ ꯑꯍꯜ ꯑꯗꯨꯅ ꯕꯤꯛꯇꯔꯗ ꯅꯍꯥꯛ ꯀꯣꯃꯥꯗ ꯑꯃꯨꯛ ꯆꯠꯂꯒ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃꯨꯛꯀ ꯁꯥꯕ ꯌꯥꯒꯅꯤ ꯍꯥꯏ ꯕꯤꯛꯇꯔꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯆꯠꯁꯤꯔꯥ ꯆꯠꯂꯣꯏꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯨꯝꯅ
ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ꯫ ꯉꯁꯤ ꯑꯩꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯆꯤꯠ ꯍꯧꯕ ꯌꯥꯎꯈ꯭ꯔꯒꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫ ꯃꯇꯨꯡꯗꯁꯨ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯀꯌꯥꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯌꯦꯡꯕ ꯐꯪꯕꯤꯅꯕꯒꯤꯗꯃꯛ ꯁ꯭ꯇꯣꯔꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯨ꯫